Akisbani Imphal Nolini Devi na pau pajari ahanbada maruiba pau. Kunta Taruk Suba National Games ngasi Gujarat ki Ahmedabad ta Pradhan Mantri Narendra Modi na haudoklagani. National Games sa saruk yagadawriba Manipur ki sanaroi singda Mukhyamantri Nongthombam Birena yaifa paujel pikre. Pradhan Mantri Garib Kalyan Anna Yojana sahi asigi December phauba sangdoknaba Kendra ki Mantri Mandal na warep lawre. Amasung ngasi asi World Heart Day ni. Kunta Taruk Suba National Games ngasi Gujarat ki Ahmedabad ta leiba Narendra Modi Stadium da Pradhan Mantri Narendra Modi na haudoklagani. Haudopaki thauramda games asida saruk yariba sanaroi singda Pradhan Mantri na wangangani. Thauramduda Kendra ki Youth Affairs amasung Sports Mantri Anurag Singh Thakur amasung atei saknairaba mioi kaya saruk yagani. Gujarat ta National Games pangthokpa asi handaki asin ahanbani. Sana khonabaki thauram hayengdagi hauraga mathang thagi 12 phauba sathagani. Masida sanaroi lising 15 romna tungan ba masana kuntha tarukta athoi ehin tanagani. Games asida saruk yagadawriba Manipur gi sanaroi singda Mukhyamantri Nongthombam Birena yaifa paujel pikre. Mahaki paujelda Mukhyamantri na hai sana khonabana miyoiba maselgi marakta amata oibagi wakhal purakpa ngami. Games asida saruk yariba Manipur gi sanaroi singna chauna maipakpa oirasanu hainasu Mukhyamantri na yaifa paujel piri. Marak asida Pradhan Mantri Narendra Modi numit ini ki khongchat ngasi Gujarat ta thungani. Maki khongchat manungda lupa koti lising kunmar panromgi sakhut thawrangi project kaya paikhanabagi damak jatra hungani. Pradhan Mantri na hayang ayuk pung tarata Gandhinagar Mumbai Vande Bharat Express lamthabaga loinana tungan pa thawram kaya tasu Pradhan Mantri saruk yakani. Manipur da COVID laichat chingthaningai oina hantaraktuna ngarang mioi amata positive oikide. Raija ki hakchel bibaki cherol amata hai haukiba pung kunmari da punna sample chama marphumari test tawbaki manungda mioi amata positive oikidre. Hauzik active case taramathoi khaktang ngaire. Hariba matam asida lena achina naramba mioi manga naba pagalakhi. Naba pagalapagi sang sada marphutarani pantasnik mari tarukni. Amaromda Raija siki oina COVID vaccine kapagi khongjang da hauzik phawbada punna vaccine dose lakunthani thoi lising kunthra mari satret marphumatoi kapkre. Masigi manungda hanba dose ki oina laktara taruk lising ni puhumdoi chahum marphuni thoi ani suba dose ki na laktara humdoi lising kunmanga chani ni phuni thoi aduga precaution dose ki na lak ani lising humpu taruk chama yangkhaitaret yauri. Masigi oina vaccine dose manga kapkre. Bharat amasuk Bangladesh ki ngamkhoi lamdamda leiriba miyamgi punsi mahing phagat hanabagi damak Tripura amasung Meghalaya sarkarna ngamkhoi lamdam ki oiba border hatching nongna hangdoklagani. Border hatching adugi manungda ani na Tripura da aduga Meghalaya da ani ni. Ningsing bayai COVID laichat na maram oiduna lising ani kungi March dagi border hatching asi thingzinduna lakhibani. Meghalaya ki East Khasi Hills samsung Southwest Garo Hills district da border hut ani asi hangdoknabagi damak Bangladesh da su khanghanba leikre. Combating Human Trafficking in North-Eastern Region haiba hiramda National Commission for Women amasung Meghalaya State Women Commission na puna sinduna ngarang Shillong ki North-Eastern Council Auditorium da Regional Level Consultation ki thauram ama pangthokre. Thauram dute saruk yakiba National Commission for Women ki chairperson Rekha Sharma na hai. Awang nungpuk lamdam asida nupi angang da sataba thaudok wa thoksing thingna bahona bhaibasi commission asigi yamna maru oiba amani. Lebak asigi antarjati ki ngamkhai lamdam da sathariba huralona gi thabak sing lakshin bhaibasi chu yamna magtangai fate. Tabiriba pawasi Akasbani Imphal dakini. Pradhan Mantri Garib Kalyan Anna Yojana sahi asigi December phauba sangdoknaba Kendra gi Mantri Mandal na warep lawre. Mantri Mandal ki mifam loiraba tungda New Delhi da ngarang paumising da wangang bada Information amasung Broadcasting Mantri Anurag Thakur na hai. Sarkar ki warep asina lebak asigi mioi koti marphurom da kanaba piragani. Sri Thakur na hai lakliba tha ahum asida scheme asigi taret chuba tangka ki oina sarkarna lupa koti lising nipu manga changna hawai sengwai metric ton koti ama lakuni tho hiana miyam da yen thokani.
Ngaksil Mantri Rajnath Singhna Assamgi Dinjanda Leba Army Formation da Chatuna Lanmi Singha Unakre. Masina Lebak Asigi Nongpokdom Thangba Mafam Aduda Lanmi Singhna Paikhaliba Thabak Thauram Singh Yangsinki. Sri Rajnath ngasi Arunachal Pradesh Chatkani Mahaki Arunachal Khongchat Aduda Lanmi ki Makok General Manoj Pandey amasung Lanmi ki Makok Thongba Kaya Loinari. Ngaksel Mantrina LSC da Pakhaliba Sakwe Thaurang Infrastructure Sing Yangsin Baga Loinana Sakwe Thaurang ki Singbat Sagaliba Tabakaya Su Yangsin Gani. Ngaksel Mantrina Tungan Ba Dharma ki Lusing Bakaya Gasu Hakting Nana Unaduna Warisana Gani. Ngasi asi World Heart Day ni Malem ki oina ngasi ki numit September 18 nasi thamoi leina tagi ngakthokna bagi damak palan tongtuna lakli. World Heart Foundation WSF na lanai sangsan chingaloina na lising amachama pan humputara ni thoida Switzerland ki Geneva da World Heart Day asi hodoki bani. Kumchi sahi ki theme di Use Heart for Every Heart haibasini. Namit asika mati lena na Haksel Mantri Dr. Manchuk Mandapiyana mipum khudimagda thamoi lena taki ngakthokna bahona bada mipum khudimagna masamo phana thamna ba appeal tawti. Mapal Thauram Mantri Dr. S. Jaishankar na hairi Bharat na China ka lena ba mari hena phagadana ba honari United States ki numit 13 ni ki khongchat loirba tungda pangmisingda Sri Jaishankar na hai Indo-Pacific lamdamda Bharat amasung United States ki mari hena phagadana bagi damak Thaurang kaya paikhatli Mapal Thauram Mantri na hai ngasigi malem asi amata oibagi wakalonda chakhut lambida khumang yangna changsilakli Thabaktagi Potharaba Lieutenant General Anil Chauhan Mathangi Chief of Defence Staff Oina Sarkarna Khankre. Sri Chauhan na sahi nipurom asida thabak tawrakpada lanmi ki tungan pa pham kaya paituna lakhi. Jammu Kashmir amasung awang nungpok damdamda sathakiba counter insurgency operation kayada hai singna mai pakna pangthok pangamki. Makok thongba advocate R Venkataramani Bharat ki anoba attorney general oiragani. Law and Justice Mantralay na thokpa chirol amada hai Sri Venkataramani bo anoba Attorney General oina khanbada Rashtrapati na ayaba pikre. Mahak mathang tagi amadagi thabak pai bahogani. Sahi ahum mahak na phamasi pugani Attorney General K.K. Venugopal ki thabak pai bagi matam hayang loide. Sri Venkataramani na lebak asigi anoba Attorney General oirakpada Pradhan Mantri Narendra Modi, Griha Mantri Amit Shah amasung Ain Mantri Kiren Rijiju na nungai ba phongdokre. Himachal Pradesh Congress ki hanagi Working President Hardus Mahajan ngarang BJP te yaukre. New Delhi ki BJP headquarters ta pangthokpa thoram amada kendra ki mantri amishung BJP ki makok tongba luchingba Piyush Goyal na Sri Mahajan butaram na okhi. Indian Railways ki maru aiba railway station ahum amuk nauna sengpatna ba sarkar na ayaba pikre. Railway station sing adugi manungda New Delhi ki railway station Ahmedabad amasung Mumbai ki Chhatrapati Shivaji Maharaj terminus yauri. Project sing asi paikhat pada lupa koti lising tararom sangnaba yai haina fanari. Mantri Mandal ki mipam loiraba tungda New Delhi da Rail Mantri Ashini Vaishno na paumi singda hai. Naungna sengpat katawriba railway station ahum asi sahi ani ahum gi manungda loisinaba pandam thamli. Clean India 2.0 ki thauram mathang thagi amadagi Youth Affairs and Sports Mantri Anurag Thakur na hudoklagani. Lebak pumbada thama chumna chathagatawriba thorum asina luna na thamnaba amasung plastic sizinadaba lamdam ama ohina bahonabada miyam dabab tahanbagi thorum kaya su pangthokani. New Delhi tangarang Youth Affairs and Sports Mantralay ki Secretary Sanjay Kumar na paumisingda hai. Lebak asidagi plastic ki polam sing muthatna bahonabada mipum khudingmakna mateng pangna bahonagadabani. Tharumasi lebak asigi tungan ba khunggang kayada Nehru Yuba Sangathanna Naharul Singhi Sangsan kayaga kusamna duna pangthokadawri. Aruibada maruiba pau amukhanna. Kunta Taruk Suba National Games ngasi Gujarat ki Ahmedabad Pradhan Mantri Narendra Modi na hodoklagani. National Games sa saruk yakatawriba Manipuri sanaroi singda Mukhyamantri Nongthombam Birena yaifa fauzil pikre. Pradhan Mantri Garib Kalyan Anna Yojana sahi asigi December phawba sangdoknaba kendra ki Mantri Mandal na warep lawre. Amishung ngasi asi World Heart Day ni pawlojare.